Pumnamakpu mangang movie review na taramna okjari. Ngasisu mayamgidamok action romance category da chanba. South Korean film ama mupuduna lakjari. Film asigi maming The Last Princess. Film asi Princess Deokhye gi asyangba punsiwari da yumpham oiba film ni. Film asi 2016 gi August tang ahum da release tawkhibani. Film asi na fangkhiba rating singdi IMDb da 10 gi manungda 7.1. Rotten Tomatoes ta 73% gi fresh rating fangi. Google users na 80% gi like viri. Film asigi director Hur Jin Ho. Writer na Yoon. Maru oiba saktam langniba singdi Princess Deokhye gi saktam da Ye Jin. Kim Jang Han gi saktam da Pak Hae-il. Bok Sun gi saktam da Ran. Han Tae-shu gi saktam da Yoon Film asi explain tawba matamda sokhiba langkiba yawrabasu ngakpiyu. Film asigi hek haurakpada news press amada ulai. Chief editor du mafam aduda changlakpaga magi phone ama Japan daki laki haiduna journalist amana hairai. Sida changlakliba nupa asigi mamingna Jang Han. Phone aduda Prince Yoon du fangle haina hairakpane. Jang Han na Yoon gi chapchaba leifamdu hanglaga asomdagi hairakpadu taraga ma kon amu tawraklage hairaga phone adu thammi. Ngasai Japan dagi call lae haina paw tamlakpa journalist aduna moina ma phangle hairira haina hanglakpada hanna hoi haibaga journalist aduna Japan da magi mahut nang oina chatlo haina handa hairaklami. Hanna wafamdu tabada yamna harauna thagachari hairai. Asumna pung khara haukhiduna numit tare Jang Han du hojik phawwa news press aduda leiri. Mana ariba photo ama yengduna leiri. Mana yengliba photo adu Princess Deokhye na fiklingai matamda moigi family punna kamina khiba photo ni. Hojik sin asi flashback ta hangatuna chahi kiyagi mamangi warida amuk lai. Ningthau Gojong na New Year gi wish pireba tungda makhoi gi family gi photo du kapammi. Masigi photo asini hojik Han na yengkhibadu. Mathang sin amada Japan dagi lakpa miyoi kharaga Gojong ga wari sanarami. Japan government gi official oina lakliba nuba aduna hairai. Nangna Japan amadi Korea aniga yanakhiba wafamdu nangna yade haibase aikhoi gi Japan sarkar na paw fangle. Maduda Gojong na hoi adubu maduna kari akaiba lei. Nupa aduna mu aina nangbu Japan da lakna basingani. Gojong na mu noina Japan gi government da nonjaraga thabak tawre haina nakhau pongjari. Nupa aduna mu ai hujikti Japan government gi thabak tawduna yam nungai ba haibada oire. Aduga nangi nacha nupa ahal Yoon su Japan gi colonial government gi deputy general oire. Yoon gi atopa mamingse Yoon harga su khangnei. Gojong na mu Japan Korea ani mafamda leinariba yanabado aidi kaidongnungda yaba ngamloi. Atopa nupa amana mu hairai Korea da leiriba miyam sigi su khallo. Japan government gi makhada leirabadi Korea se soiduna nungai gani. Handakti Gojong su sauna makhutto thillaga hairai. Noidi loina nungai yaifare natra. Japan noida seldom yam piraga Korea gi senjau paibagi manung chalan yai. Noina paisa khaktani uribase puwari da nakhoi gi athiba mingse soiduna lehuragani haiba siti nakhoi nongmata khallude. Masidagi khoina khanglei madudi sida lakliba miyoi sing asi paisa gi dama khallaga Japan government gi makhada thabak tawba Korean macha singni. Tanja tu da angang oiribi Princess Deokhye du mapa bu kauraga chensilai aduga mapa gi maningda leplaga aibu amukta lotpiyu hairai. Gojong su machanupi bu pamlaga haugalai. Japan dagi tharakliba miyoi sing adu su haugalai. Aduga ngasai Gojong bu Japan da laknaba singani haikhiba nupa aduna mu hairai. Nangna Paris da sinba Peace Press Conference amada arorpa agent ama tharambado yamna pangba wakhalni. Madugi damak nang soidana Japan government da lale haijagadabani. Gojong na mu aina madu haigadawagi saruk sikhibana hena phai. Asi haraga Gojong du machanupi bu pamlaga thorakpada He Ten-su du thongjena du da leplaga leirami. He Ten-su si Japan gi makok thongba achauba sipai amani. Gojong na hando haibada karisu khumde aduga amu princess na hando hairai. Handakti amu hojikta wari sabada yaukhiba nupa aduna ingit tawraga hando haibadagi Han Tae-shu du hando e. Mathangi sinda Gojong amadi Manchuria gi General Kim gi manau nupa ga wari sare. Gojong na hairai nang asimak Shanghai gi damak mafamsi thadoklo. Nupa aduna mu
hoi iningthau aduga aina mafamduda iningthaugi nupa thokpa haidokhiba wa ngakpagi matangda soitana pau tamge gojongna mu haisingna chatlu masina aikhoigi aroiba chance ne aduga nangna chatpada nayamagi machadusu yauna pugadoira nupa aduna mahak sida changhalao hairakpaga angang nupa macha ama changlaliba asi ngasai photo yengkhiba Jang Han duni mana angang oiringai gi matamni mana changlakpada Princess Deokhye su munni yengi Jang Han du gojong da makok non tharaga khurmi gojong na khara changsil u hairai Han du khara amung changsilakpada gojong na nangti na sakna taw yamna phajai hairai aduga mu Princess Deokhye na Han changlakpaduda mana kanano hairai maduda Han na aigi ming Kim Jang Han ni hairai mathangi sinamada Han amadi gojong du unarami gojong hairai Manchuria gi liberation gi general Kim gi machanu padu natra nangi baba laikhidre haibadu ai tasengna tabada thamoi soi Jang Han amu aigi khurana aibu machamakni khanna yengshinbiri gojong namu aina nangbu iyanupa oirage haibada nangna yaningdribasi karino Jang Han amu aishu aigi ipagumna imalebakpu ningtamnaba hotnanaba freedom fighter ama oiningi gojong namu aina di mapamsi thadoklaga Shanghai da chatlaga Japan gi supnam sasan se khanghalluge haina khalli aduga kaigumba amu aigi plan se mai paktrabasu aigi ichanupi sidi Japan gi makhuttadi tahanba pamde nang hujik angang yamna oiri haiba ai khangi adubu aina nang amadi Princess Deokhye gi luhongnaba afaba numit ama soidan thigani Jang Han du karisu khumdana tuminna lei mathangi sinda gojong na thaknaba chamanba mahidu magi sebari amana thanamlaga thokre ngahaki matung Princess Deokhye du mapabu kauraga ayepa lai ama putuna chensilai mapana makhada phamlaga leirambaduda Deokhye na papa nang kaidore makhada phamlibadi asi hairaga mana thaknaba mahi hapa patra du yenglakpaduda gojong na patra du laktana langkhre gojong do hojik mayadagi I otharai adu ubada piklibi Princess Deokhye du papa kauraga kanna kappe tanja duda hante sudu lona machi amada lumduna gojong na tawriba mong matawdu yenglibani gojong na siriba misi asi hante suge khut yauranggadra haina chingnabasu leiri mathangi sinda gojong gi mathau mangam pangthokhibagi photo ama ullaga background voice ta hairai gojong gi aroiba mathau mangam do Japan gi chanabi gi matung inna pangthokre mana sibadu kanagumbana sanaba posakta hu hapa soidana oigani haina chingnabadi adumak lei Praja miyamna Japanese ki sasan adugi mayokta irang kaya amasu haurammi sigi matung sahi kaya haukraba matung amu ulai hojik Princess tu laisabi phare mana mapagi photo yengduna leiningai magi sebok Bok Sun du changlai aduga Jang Han du mafam asida nangbu unaba soidana lakani haina pautam lai mathangi sinda Jang Han du Princess Deokhye thorokpa ngaiba oina piano du haipet sum leplaga namba sanai tanja du Princess Deokhye du thorai Jang Han du Princess ta nolukpa utli Princess na hairai asukuiba matam se nangi nawana pausu amata takhidre aidi nangna ai kawkhraboi khallure Jang Han du karisu khumde Princess Deokhye na piano du khongningbra haina amuk makha tarai hojik makhoi ani punna famlaga Princess Deokhye na music ama khonglaga hairai sise aina ikhiba mausaina thonba isai aduni nangsu aina tawri sumaina tawro Jang Han su Princess Deokhye na namba dugi matung ilami tawriba matawdu Bok Sun na lona yenglaga noi mathangi sinda Bok Sun du phirol khara puthokuna hairai sise counselor hante suna hayeng senaba tharakpani si kaidausi ke mai thadokhrasira Princess na adumna tawganu phirol ase hayeng soidana setkadabani hairai mathangi numitni Bok Sun amadi Princess tu mafam amada lai hana mafam aduda counselor Han ga loina na atoppa achawasang mi khara ngai duna leiramle Bok Sun amadi Princess na gari dagi kumtharakpada miyam amana oi photo sun nammi Bok Sun du Japan gi traditional dress ama oiriba kimono do seli aduga Princess ti sumnagi mana apamba dress ama setuna lai Bok Sun na hairai masibo dress ne na saruna saba hek maladana yam nungai te setpa Princess na kaimta khalunu kuiroi makhoi ani lakpado ubada counselor Han na photo kapa lepu hairaga miyam du tanthorai counselor Han na hairai Princess nangna tawribase karino maduda Princess na
aina tawribasida kari akaiba yaure counselor Han amu ngasi lakliba misi nang kanano haiba khanglabra Princess Deokhye amu Korean Imperial gi princess amabu namdana kimono serhan ge khalibra matang sidage koina karigumba khara khangle madudi ngarang Han na tharakpa dress tu kimono asi oramle Princess Deokhye na dress adu Bok Sun do oina selhan bani aduga Princess Deokhye na Japan gi traditional dress adu pam dabadagi man apamba dress ama set bani aduga counselor Han na pamni basina Korean Imperial gi prince tu kimono setle aduna Japan gi makhada leire haibadu uningnu bani adubu Princess Deokhye na tawrakliba mawong aduda yamna saurammi hojik Bok Sun amadi princess tu amuk satpa hogre photographer sing adusu aikhoi karigi photo kapa yarodenu hairi ngasai counselor Han na photo kafa thingni badudi princess na kimono selakta baduda photo sing adu miyam da uhanba pamda bagini Princess Deokhye du angang mayam amaga unarami angang sing aduna lai pi duna harau harau oklammi angang sing aduna isai su saklammi nakal amadana Japan gi achauba sing adu princess na kimono selakta baduda yamna saurami makok thongba amana hairai nangna haikidaine nangna tawri baduna Japan aikhoi gi nat amadi culture sandokpada yamna mateng oini haidana aduga nupi asina aikhoi pumbabu apang masire counselor Han na aibu amukta ngakpiyu hairai nupa amana mu princess ki damak lepa praja singse masing sum hengalai nupa amana mu makse aikhoida ayet apan yam oira kadawri counselor Han du asauba sakpham amaga loinena princess ta yenglame mathangi sinda counselor Han du Korea da lai mana Princess Deokhye amadi magi mabungbu unarami mahakna Princess Deokhye du makha tana lairik tamnaba Japan da leinaba hairaklame wadu tabada Deokhye gi mabungna congratulation hairai tanja sida Deokhye gi mama Lady Yang na Deokhye gi mabungda onsintuna hairai yarabadi mahak Korea da sum lehenbiyo mahak se gojong na nupa amada luhongnaba engage tawramlabani Han amu wafam sida nangna khut thingjinbagi mathau tade Lady Yang ma luhongba luhongdabagi wasidi aikhoi Japanese government na lepkadabane Princess Deokhye gi mabungna nang kai khalli haina hanglammi Princess Deokhye du karisu khumde Lady Yang na ayaba pibiganu haina amuka su hairai asi hairaga haugatlaga khurummi counselor Han na masi yamna puthokro hairai Lady Yang na kaplaga Yoon su Japan da pukhraga amuk hanna halakhidre hairame masida Yoon hairibasi Princess Deokhye gi atopa mabung Japan gi colonial government gi deputy general oiriba gojong gi machanapa Yoon duni mahak su asumna namduna Japan da pukhraga Korea da amuk hanna lakhidabane Princess Deokhye gi mabung du kari su haiba ngamde Lady Yang du namdana kadu dagi puthokpa hawi Lady Yang du wa ngang su lepte moina mabu lairikin namada pugi hairibado phajin gadawgi tawribani haina amuksu hairai Princess Deokhye na counselor Han da onsintuna hairai counselor Han nangna ngangli badu kari wano ai sungcha chatloi Princess tu hawgalaga thokre counselor Han amu nangna adumai tawrabadi Yang gi mafamda kai thokani khangdra Princess tu chalambadagi leplaga onsilaktuna hairai nangna hairibado karino counselor Han du hawgalaga princess ki manak changsilaga hairai Lady Yang gi mafamda kai thokani haiba ngamde ma phattanungda thokpasu ya princess na amu adudi nangna haibase aigi ipa dusu noin haiba yadabagi hu pija khishira counselor Han amu nangi napa dudi naraga sikhibani nangbu Japan da lao haibase Imperial house ki order ni khango nangna yadaba thoklaba Yi dynasty da lairiba mayam sida threaten dogani princess tu wa ngangde mabungda haipejing thorai Han na khara muk changsilaktuna hairai aina nangi damak kimono amaga amuk tharakani handaka kimono se selu yadraba afaba oiroi asi hairam laga Han du chatkre mathangi sinda Lady Yang na princess ki makhong hambiri princess na ma kaigumba khara tauge hairaga Lady Yang ki makhong du hambirame Lady Yang na hairai nang yarabati Japan da chatloige amukda hayo maduda princess na ai larik tamba loiraga soidana mu halakke Lady Yang na mu nang soidana di halakadabani princess na hoi ai soidana halakani haina promise tawribasini ado ima ngasi di nangna aibu nuksina Deokhye haina amukta kawiyo Yang do kashu haide princess na amukta oirabasu Deokhye haina aigi mingse kawba
अमुक ताहन बियु हाइरई हुजिक ममा मचादो लेंगोनरगा कपमिनै मथंगी नुमिनी दोख्योदु चन्नबा थोरकले हंदक्ति महा किमोनो सु सेले महा का बोक्सुनगा चमिनगदबनी मा चन्नबा थोरकपदुदा नुपी मयाम अमसु लैरी लेडी यांग हाइरई फ्लाश से मतम पुंबदा नंग थादोकनु नंग चेक्सिन लयु नंग चाबा थकपा ओइरबसु चेक्सिन थाउ नंगी बाबा कमदौना लैखिदबनो हाइबदु नंगसु कावगनो नुपी मयाम दु कप्पी प्रिंसेस सु कपना थोरई हुजिक सिनसी प्रेजेंदा मु उलई उलगलिबा मफम असिना जापान गी हानेदा इंटरनेशनल एयरपोर्ट तनी अदुगा मतम असिना 1961 गी मतमने जांग हानदु कनागुम अमा कोयेंग येंगली तंजादुदा माबु नुपा अमना सोमदा लैरे हाइना कौरई सिदा कौरकलिबा नुपा असिगी ममिंगना बोकदोंग जांग हानगा मखोय अनि असि यामना नुंगसिना तिनारको मरुपने जांगा ना हाइरई इबानी उनद्रिबसि सही क्या सुरे मदुदा बोकदोंगना सही कुंथा फारे हाइरई मखोय अनि नुंगसिना लेंगोनरबा मतुंग बोकदोंगना कपलगा अखोय अनि सही कयागी मतुंग असिदा जापान असिदा मु उनबा फंगलेको मथंगी सिंदा जांग हानदु हॉस्पिटल की रूम अमदा चंगलई अहल ओइरबा नुपा अमा हिबली अदुगा नुपी अमना मखुत्ता फी लोली सिदा लैरिबा नुपी असिगी ममिंगना लीबांगजा अदुगा बेता हिबलिबा नुपा असिना यी उन्नी हाबदी ngasai general oigiba Yoon aduni aduga ngasai film horokpada Princess Yoon leire harakhibadu Yoon asini Jang Han changlakpadu nupi tuna he ubaga Jang Han du manga hape non tharaga ikai khumnaba ulai Jang Han du phamtharaba tungda nupi tuna wari lirai war adugi heng matungda Korean government na aikhoigi iralei thungpumba loina lawkhre madugi matungdagi punsi se hen lusilaki mahakna matam pumbada maki lamdam Korea adubu sonduna da leibane sida mahak haribase Yoon haraga khangnariba Yoon aduni Jang Han amu Princess mangkhibagi wari so itare ma kaida leiramgani khangbra libang jana hairi mahakna princess ki maramda hangbada nongmata khumde princess adugi maramda hanglakpa matamda princess to mayamna nongna bigadra haiduna ma yam pakhatsabane mana tha khodengi princess ki mafamda paisa thai haibadi khangi adubu asengba wadudi mana igi ifamda lotli chanbiduna mabu phangnaba amukta thibiyo mathangi sinda Jang Han du akasaka haiba hotel aduda lai mafam si thaina hana princess Yoon gi yum oina leiramba mafam aduni adubu hujikti hotel oina onthokhibani Jang Han na manung changlaklaga mafam duda sum yenglaga hokhiba thodok khara amung ningsinglai hujik sinasi flashback tamu hangatuna ulai Jang Han du Japan lanmi gi dress selaga Dokhyo na piano khonglibadu leplaga yengni maha hujik Japan gi lanmi gi officer amasu oirabani Dokhyo du kanagomba ma leplaga leiba mali haiduna maning onthorakpada Jang Han leplaga leibadu ure Jang Han du nokfet tawi adubu Dokhyo na mabu masak khangdre tanja adura Yoon du magi nupi aduga counselor Han ga punna thorakpadu ubada salam kolaga Imperial Army gi second lieutenant Kazuma Itoni haina masak tagli haibadi magi mamingsi asengba Jang Han du lot khre Princess Yoon amu ai gojong gi machanupa Princess Yoon ni nang mafam sida laklagani haina ngairambane counselor Han da amu onsilaga hairai ma se ai gi iteng pangnabagi mafam sida kobane Dokhyo du mathakta ka gi ke tawbaga Prince Yoon na khamlaga mabu Jang Han da masak taklami Jang Han na princess bu ikai khumnaba ulaga nahaka thengnaba yam nungaire hairai Yoon na magi nupi gi masak su taklami magi nupi na Jang Han da onsilaga ai masako nanga thengnaba se yamna nungaire hairai counselor Han na amu nang se Korean officer du natra second class ta graduate loibado maduda Jang Han na hoi hairakpada counselor Han na ai hante suni aduga Yi dynasty gi minister ni kaiguma nangna Japanese oiramlaba graduate to class 1 na pass toromgadabani Jang Han namu adubo aina Imperial bu nungsibagi changdi mayamdagi tade wafam du tabada counselor Han du noi Yoon na nakaldagi dinner chana ba tawsi hairai Yoon gi nupina cha su semlamge hairaga makhoi ahum changkhre Jang Han amadi Princess Dokhyo makhoi ani khak lehore Dokhyo na mathakta ka khige tawbaga Hanna khambadagi princess tu lepe madudagi Jang Han na mahak Jang Han ni haina hairakpada Princess Dokhyo du ngai
ngasai makhaidi mahangna ming atopa ama kawbaduda Princess Deokhye du khangdabanina Japanese lanmi ni haiduna yai hainadaba mato utbani Deokhye na nang di sida kaidawribano Japanese ki uniform setpache nang yamna pakjai mana hairakliबadu Jang Han na Japanese dress ka setlambadu da warawribani mathangi sinda makhoi dinner punna chari Princess Deokhye di karisu chadana laibadu da counselor Han na kaigi chadrino haibada Deokhye na hairai aina Korea da hanbagi matamse sum thengtha halibase kaigino ai hojik lairik tamba loire nangna haikhiba wadu ngau yongna Deokhye da onsinduna madugi waridu kona sasi hairai counselor Han namu Japan ga Korea ga hojikti amata oirena aduga amu hanba handaba chap manare Imperial House da hairaga aina nangi mafam chap chaba ama soidena singani Princess Deokhye namu mafam sida aigi mafam chaba haiba ama laite ai isa se kaya nungaite mayam warauno asi hairaga Princess Deokhye du hawgalaga thokre mathangi sinda Bok Sun na chana thangnaba khara puraga Deokhye gi ka da changai Princess Deokhye du wa ngangdana tumina le Bok Sun na asa thak tu chana ba hairakpada Deokhye na ma Korean food jamna miss tawi harai Bok Sun na aikhoi khang makansi yam thuna yumda halladabani mafam do yauraga aina nangidama kimchi stew do sembi doini magi wadu da Deokhye do nokphet tawjai mathangi sinda makhoi film ama punna yengduna lairi tanjadu da gojongi masunupa Prince Ye du changlai mana Deokhye gi manak changlakpadu da Deokhye do ingangakna aidi nangse Shanghai da lei haina khallubani Ye na numit khrani gi mamang da lakpani nangdi kamdauri hanglakpada Deokhye na kai haiduno aisu khangdre yumda hanbagi numito pabada yamna ware ai Ye na phare adudi aikhoi chatkrasi aina nangbu Korea da soidana pugani mathangi sinda Ye amadi Deokhye du mafam amada lai mafam adu Korean singi lona wa tana famni Deokhye du makhoi di masak khangdabani na munna yengnaga leirame Ye na Deokhye bu princess ni haina masak taklame mafam adu da lairiba singadusu Korea dagi lakpa satra singchu yauri Ye na hojikti mi su surabani na meeting asi haurasi haraklame nupa amana harai factory da lairiba thabak suba mi singdo asuki matik tam thina thambire moina angang macha sing phawba namtuna thabak suhale nupi amana mu aina sum tajabada makhoina machine gi oiba thabak subada makhut phawba tatpa yawe aduga Japanese manager na atatpa makhut singdo pairga sanai suhai nupi amana mu moina thabak suba miyoi singdo pura minaya madongnani sijanari base Ye na mu aikhoi gi miyoi singado kamdauna mateng pangani haibase aikhoi khanaba chumgani tanjadu da Jang Han su changlai adu ubada Deokhye di ngaklamme Jang Han na police sing du maikai asomda lakle makhoina aronba paw khara phanglamgadaba male haina hairaklame tanjadu da munupa ama changlaktuna police sing yoksilakle hairakpadagi meeting adu losilasi haina Ye na hairaklame Ye na Deokhye du mafam sidagi puthokro makhoi lakpada aina matam khara thinthanaba honagi haina Jang Han da sinarame tanjadu da police yoksalaktuna thong thilai Ye na minute khara ngai ko hairaga thong du hanglamde Jang Han amadi Deokhye chatkhaba tungda thong adu hanglame policing adu panthaba tawdana tanarai Jang Han amadi Deokhye du machi amada thaijinduna leiraga policing adu dagi nanthoklamme makhoi ani du amu sorok da thorai Deokhye na hairai aina nangbu mamang da lana urure masigidamak warauno Jang Han namu kasu kaide da sumaina ibu lana ubagi mathausu soidana lakhigani asumna makhoi ani du wari charga lai Jang Han na Korea gi oiba kari kari pautai haibada Deokhye na Japan gi khabar da khara tabana tana kaisu takhidre ima gi chithi su khaga phanglambadu su phangkhidre kanagumana chithi do si yeuraktingai da lawronggadaba male hairai Jang Han na aisu kai kaino tawba yaba leibra yenglakke makhoi ani hand check tongnai Jang Han amu makhoina Prince Yoon bu Shanghai da lona thakhinaba honari maduduna haksu yaukhinaba taw hairaklame mathangi sinda Deokhye du mama gi photo du yenglaga mamangda mamana upai ama natraga ama tawraga Korea da hala u hakiba wahai du ningsinglai mathangi sinamada Jang Han Ye amadi Kim Jin makhoi ahum arotpa wa khanare Jang Han hairai mahak asina Army General Yoshida Tadadao aduga oida lairiba asina Watabi Makoto ni mahak si Japan gi mathang Prime Minister oigadawriba misak aduni makhoi ani se thauram adu da soidana yawone Kim na mu luribadi kamdauna target adu
soihandana pokhai hangeni haibasini Jang Han amu adugidi aina fanaba singe Kim Wang namu aikhoigi pensina atopa lamda lolaga laibagi decision se laudriba karigino Yuna mana decision laudribado magi nupigi khallagani hairakpada Kim Wang na madi yawba yaroi madi Japanese ki e marini Yuna mu aina khanbada maha huji mirol basu male makhoina wa khanari ngaidura bogdong su changakri mathangi sinda Jang Han amadi Deokhye du unaduna wari sarame Deokhye na ma Korea da satpa pami harai madura Jang Han na nahakpu Shanghai da miyamna khawrang ngaiduna leiri Deokhye na ai imabu yamna uningi Jang Han na ai su khangi asi haraga chatke tawbada Deokhye na khamlaga wa amata haige harai Jang Han na kai wano hayu harakpada Deokhye na thabak suriba angang mayamgi school lama lingkhapa pame angang singda ubada ai tasengna yamna nungaite ningthaugi imung amadagi hawraklaga aina karisu tawba ngamdana daibese ai isa itomda ikaijaba phaujai aduna ai moigi mateng khara tawningi mathangi sinda Deokhye na thabak suriba angang sing adugi dama school lama hangdokpado ulai angang sing adu yamna haraujarame mathangi sinda Deokhye na kada changlakpada sema set amada wahai khara iraga leirambadu lokhatuna yengle iramliba wahaina aina nangi kada lona changlambagi ngakpiyo ai Jang Han ne wahai du pawa loiraga Deokhye makhada leiriba envelope adu lokhatlaga yengmara chithi amaga operatic amaga yaurame chithi adu magi mamana tharakpa oirami chithi adugi warolna asumna irami sanai bema chithi ase Jang Han gi matengdagi nafamda soidana yauramani khalli mamangda aina thakiba chithi singado nafamda yaudre haiba ai khange nangna Japan da leibado kayada wana leiramgani khanbada ai ahing khuding tumthaba yade matamna asum haukibana aina nangbu ningsingba nungsibagi changsu asum hengalai nang mafam sida amu halaktuna aikhoigi ningthaugi leiba asibu ngalakho nangna leiruba mafamda ana ayek yaudaba nunga yai phana leibata oyuko Deokhye du chithi du paba loiraga mamit ira chenduna kamnok torame mathangi sinda Deokhye amadi Jang Han du unarame Deokhye na Jang Han da mana tawirakliba mateng sing adugidamak thagatpa phongdoklame Jang Han na sanai bema thauna layu khangba kallu haraklame mathangi sinamada counselor hante sudu Deokhye gi manakta laktuna wari sare counselor Han na yamna maru oiba wari sage haiduna Bok Sun bu mapanda thokhinaba haibada Bok Sun na yaramde adubu Deokhye na haibadagi Bok Sun du thokre counselor Han na CM pisilaga hairai thabak suba simi mayamgi marakta ihau ama sagallakadawre makhoina tawraklibadu princess ki pungning thogatpa manba wahai sing adunane Deokhye na mu nangna haribasi sida na khoina iba wahai sing asi nampuda aingonda mayamda hayu sinatra Hanna sidi nampugi wa natena haipam thokpaduni asi hairaga handu nofet amu tawe Deokhye na wahai sing adu madi haiba sungam ngamloi harai counselor Hanna masi Imperial House dagi nafamda tawba request ni hairai Deokhye na nuagi setta sengna request tawribra natraga direct kamala mayek sengo counselor Hanna phajana haibasida yadrabadi kaman oirapasu yai handa muksu Deokhye na moina hariba space to piba ngamloi harakpada handu chanaba hogalaga makhamu tarai aikhoina haribase tawraba nang Korea da soidana chalhangani asi haraga envelope ama thadaramlaga thokre mathangi sinda Jang Han du Deokhye gi nakta laktuna space to piganu kaigumba adumai tawrabadi asukwana nangna hona jarikliba singado aremba tarani haraklame Deokhye du mabungni nungsina khon kanna khumlai ai madu khanglamloi hana nangna khanbra Jang Han amu nakche Korean Imperial gi amata ngairaba iroi loiba sanai bemani haibase kawganu Deokhye du handak amukasu warauna mamit ira chen hairai ai sanai bema oidrikanda icham chamba sumnagi mama amagi machanupi oirami yare thokro ai yamna ware Jang Han du upai leita mafam adudagi thorai mathangi numita function amada Deokhye du Korea gi thabak suba miyam di mamangda ngarang piramba se du yenglaga wangang ba horai asum wangang lambadagi thabak suba angang ama leptuna leibadu urakpadagi mamangda sinmising adu minai dongna sijanaba makut tatpa phawba yawbani haina wari likhibadu ningsinglai madudagi pairamba se du yengdana magi mabungningi oiba wa mayam ama ngangba horai nungsiraba aigi iramdamgi prajasing nakoina wariba thengnariba khodong chadaba mayamdu aina mateng karisu tawba ngamdre khallubada ai sengna isa itomda ikaijaba phawre adubu masimadi kawganu aigi pongnafam iramdam aduda
ꯑꯩꯈꯣꯏꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛ ꯈꯜꯂꯒ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯅꯤꯡ ꯍꯟꯕ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯌꯦꯅꯤꯡꯊꯥ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯑꯩꯈꯣꯏꯗꯒꯤ ꯃꯨꯟꯕꯤꯈꯤꯕ ꯅꯤꯡꯇꯝꯕ ꯑꯗꯣ ꯁꯣꯏꯗꯅ ꯍꯟꯖꯤꯜꯂꯛꯈꯤꯅꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯤꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯈꯨꯕꯥꯛ ꯈꯨꯔꯛꯏ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏꯗꯁꯨ ꯊꯧꯅꯥ ꯑꯃ ꯂꯥꯛꯏ कोरियागी इसाई अमा सिनमी अमाना सगलकपदगी मयामदु पुन्ना सगलकलगा अखोइबु कोरियादा हलहनबिरो हाइना लाउबा हौरई अदुदगी जापानीस लानमीसिंग अदुना सिनमीसिंग अदुबु फुबा हौरई दोखियोना संगसिनदुना पुकनिंग थौगतलिंगाई लानमी अनि चांगलक्तुना दोखियोबु पुथोरकपदुदा जांग हानना मा ओइना पुख्रखि हाइरगा दोखियोबु मागा पुन्ना थोरई सिनमीसिंग अदुदी तमथीना फुबीरे जांग हान होइना लोना चखिगे तौबदु उबदा काउंसिलर हानना चंगसिलक्तुना दोखियोबु गारीदगी चिंगथरगा खोपांगना थारमे मदुदा बोक्सुनना साउदुना अमु काउंसिलर हानदा खोपांगना थारमे अदुगा मसमसु फोरमी मयामदा करिगुंबा अमता हाइजगे हान हान हाइन अनि यावरिबसी अमना जांग हान अमना काउंसिलर ओइरिबा हान तेसु अदुनी हान तेसु दु साउबना हेनमंदुना अमु मखाताना फुगे तौबदा जांग हानना मी याम येंगनरे हाइना खामजिल्लमे मथंगी सिंदा किम वांगजिन अमदी जांग हानदु उनरमी जांग हान हाइरई काउंसिलर हान तेगी थवोंगसे नोंमा नोंमगी सुम साथीरई माना प्रिंस योंगी युमदुदा अहिनबा सेक्शन थौरांगिनी हाइदुना सिक्योरिटी मयाम अमा थमजिनख्रे मदुदा किम वांगजिनना अखोइना सिलिबा प्लान से खंग्रबा जाला जांग हान नामु माना तौरिबदो प्रिंसेस पु कुमना येंगसिनबा तौरिबने मथंग सिंदा नुमिदांगी मतम अमु उलई दोखियोदु बोक्सुनगी कादा चंगनकलगा ngasidi makhoi ani तुमिनसी हाइदुना वारी क्या सादुना तुमिनरी तंजा अदुदा काउंसिलर हानदु लानमी खरगा लोइनदुना मफमदु योक्सिलई अदुगा बोक्सुंदी कोरियादा थाखिनबा ऑर्डर थोकले हाइरई मदुदा दोखियोना मदु कनागी ऑर्डर नो हाइरकपदा काउंसिलर हानना करी येंगली नखोय नुपी असि पुथोक्रो हाइरई बोक्सुन पुथोखिबदुदा दोखियोना तानाबदा काउंसिलर हानना दोखियोबु थचिल्ले बोक्सुंदु हुजिक यामना थीना फुबीरे महांग मफम अदु थादोक्तुना चलो हाइबा याद्रे दोखियोना फुबदु लेबनबा फना हाइरबसु लेबलमदे उपाय लैत्रदुना दोखियोदु ममित इरा चेलगा नंग मखोयगा चटख्रो बोक्सुन नंग आइन हाइबा ऑर्डर से इल्लरोइद्रा हाइरई बोक्सुंदु वाहिदु ताबदगी मखुन्ना यालंबदु थादोलगा दोखियोदा खुरुखुदक कुंदुना खुरुमी मको अदुसु ई ngakta ngaire बोक्सुंदु कपना कपना सनाइबेमा नादा येक्तबा ओयु हाइरई दोखियोजु ममित इरा चेन अमु नंग चटख्रो आइना कोरियादा हेक लापगा आइना नंगबु सोइदना थिरकनी हाइरकलम्मे बोक्सुन थोखिबगा काउंसिलर हानना करेमना हाइरई आइना वासक्तुना हाइरिबसिनी आइना नंगबुदी अमुक हन्ना कोरियादा खोंगुल ताहल्लरोय असि हारमलगा काउंसिलर हानदु थोखरे मथंगी सिनमदा दोखियोना पोचै फिरोल लोइसिलिंगाय जांग हानदु लाई दोखियोना हाइरई आई कोरियादा सोइदना उपाय अमा नत्रगा अमा तौरगा चटकनी आई इमादो यामना उनिंगले अदुना आई इतोमदा ओइरबसु लोना चटख्रनी जांग हानना नुंगाइतना कोरियादगी पाव अमा लागले वाहिदु ताबदा दोखियोना बोक्सुनगी नत्रा हाइरकपदा जांग हानना नुंगाइतना लेडी यांगदो लैखिद्रे हाइरकले लेडी यांग असि दोखियोगी ममाने दोखियोना करंबा मतमदा लैखिदबनो हाइबदा जांग हानना ngarang pung ani da लैखिदबनी हाइरई दोखियोदु मागी लगेजता यावरिबा ममागा मपागा फोटो दु येंगलगा हेक हेक लाउना कपथोरए मथंगी सिंदा काउंसिलर हानतेसु अमदी अतोपा लानमीगी अचौबा अमगा लोइनना दोखियोबु जापान मसा सो तकेयुकी कौबा अमगा लोहोंगनबा वा हौदोगलमे दोखियोगी मबुंग योंगना हाइरई अदुबु महाकसे हुजिक मथवाई यामना नुंगाइत्रिबने अदुगा मासे आइना कोरियन नुपा अमदा सिन्नगी हाइनासु खल्लिबने वाहिदु ताबदा लानमीगी अचौबा दु सावरगा थोखरे मथंगी सिंदा दोखियोदु वाखल नुंगाइतना फमनिंगाई जांग हानदु चंगलकपा हेक उबदा दोखियोना मासु मागी मबुंगा लोइनना सांहाइदा चटलगे अदुगा मफमदुदा लैरगा कोरियागीदमक निंगतमनबगी थबकचु आई तौबा पामी हाइरकलमे जांग हानना पाउसि ताबदा प्रोविजनल गवर्नमेंट दि सोइदन हराउरनी सिदा प्रोविजनल गवर्नमेंट हाइरिबसि सांहाइदा सेमगलिबा कोरियागी ओइबा अदुगुमनबा निंगतमबा तालिबा कांगबुदुना सेमगटपा गवर्नमेंट अमा खकनी दोखियोना मागी मबुंगदु हुजिमक मागी ओइबा वा हाइद्रिबरा हंगलकपदा जांग हानना हाइद्रि हारकपदगी दोखियोना मागा वारी सारगा यानबा तौके हारकलमे मथंगी सिंदा दोखियो लिवु दोखियोगी मबुंग योंग सांहाइदा चटपगी वारीदु सानरमे दोखियोना हाइरई सिदा साबा वातना लैरबसु इनिंग तंबदी फंगद्रे मखोइना अखोइबु सिजननिंग मोंगदा सिजनै अदुगिदमकनी अखोइना मफमसे थादोलगा सांहाइदा चटकदोरिबसे असुमना मथंगी सिनमदा मखोइ कमदौना मफमसे लानथोकलगा चटकनी हाइना वा खन्नरमे
Mathangi sindana Deokhye amadi magi Japanese manama libang jaga loinena ngasai Deokhye gi dama haina singna banu Japanese nupa so Takeyuki ga unaba lakrami makoina lagliba adu moina sinariba plan adu jingnadana bani somda mu function adu haugadore function adu da Korean macha sing amadi Japanese ki achawa sang mayam su yauri makoina sinnakhibagi plan matung ina Yoon du masa nungai daba saraga hogolakpada counselor Han jo hogolakpaduda Yoon na yarani haraga Jang Han ga punna thorakle aduga gari amada tongduna mafam adu thadolaga lai somda su Deokhye na libangja da Korea chatkrasi haina kanna themle asomda su amu makoina sinkhiba plan adugi matung ina Korean nupa amana stage aduda bom langsilaktuna pokhaibada miyoi kaya sire adubu counselor Han di hihodre ngasai bom langsilakhiba nupa aduna Han bu hat ki haina nongmai em torokpada Korean lan missing aduna nupa adu kaptuna hatkre counselor Han du mai hauna saure mahaka lanmi khara ka loinana so Takeyuki ki nakta laklame tanja aduda lanmi ama changlaktuna Yoon hogi lefam khangle haina pau tamlai somda kamada Deokhye living ja bogdong amadi Jang Han du chanaba sem sare aduga somdana Prince Yoon bu puraga lakliba miyoi sing aduga Korean lan missing aduga akanba mongda khutthoknari asum kamnarakpada Japanese lan missing aduna masing yamba sum henjilakpadagi makhoi upai lairaktre Commander Kim Jang Han na nupi amada aikhoi point 2 da yorakpa ngamnaroi haina Jang Han da pau pi kho hairame Kim Jang thu hojik makhutta nongmaina pankhre mahana Yoon da rai nangbu aikhoina thauram adudagi pharakpani hairo Korea na maning tambado aidi mathangki mapokda oina yenglage asi haraga Kim Jang du Yoon da ikai khumnaba ulamlaga Japanese lanmi sing adugi mamangda nongmai du kap kaptuna changsinle hojik yamlaba nongmai maru aduna panduna mahak mafamdu da sire somda su Jang Han hoidu chatke hek tawbada phone ama lakpadu paikhatle wari chaba loibaga bogdong na kaidawre hairakpada Jang Han na hairai nang hi ama yam thuna thiro aduga numit nini gi matungda samudra khongbal aduda leiba khangpoksang aduda soidana thengnase Jang Han na operation adu fail oire harakpada libangja na Prince tudi ka shoot tawdabra hanglakpada Jang Han na ka shoot hoidokpa tawdre hairai chalamdai nge hak aduda libangja di lehurage haina mu hairai somda mapanda Japanese lanmi mayam du loina counselor Han du yoshilai lanmi amana Prince Yoon di lambi da lagle aduga Princess Deokhye amadi Yoon gi nupi libangja di ka manung asida leire haraklame moina manung changlakpada libangja mathanta phamduna leirambadu thengnare counselor Han na Deokhye kai chatkhre hangbada karisu khumde tanja adula lanmi amana somda chatkhre haina pau tambadagi counselor Han du thokre somda su bogdong na Jang Han amadi Deokhye du aronba lambi amada puduna thorai counselor Han su sumko yenglakpada makhoina thokhiba aronba lambi du khanglambe bogdong na numinini gi manungda hi adu soidana thirake haiduna makhoi ani thanamlaga hanjilai Jang Han na gari thaunaba start tawba kan honari hanjin honabani adubu yaramde start haunaba kan laknaringe tanja aduda counselor Han du makhoina leiribudu ure madudagi counselor Han na nongmai kapsilai Jang Han na hallaga mukablakpada counselor Han du makhutta palame khudaktuda muk Japanese ki yamnaba lanmi sing adu yoksilaktuna nongmai kapsilai usinna chinna gari adu start tawraga mafam adudagi thawdorei counselor Han na magi lanmi singda makhoi bu tanaraga hatlu haina order tawrame somda su Jang Han ga princess kadu mafam amada lakle Jang Han du ngasai kapsilakhiba nongmai aduna sokpadu Deokhye na seba tawirame asumna mafam adu makhoi ani nomanini leire haina khibagi matung inna makhoi su samudra mapan adu chatke haiduna khangpokchang adugi thongdu hangi hek hangdorakpaga Japanese lanmi mayam amana nongmai kapsilai madudagi panthaba tawduna thong adu lonsilaga Jang Han na manungdagi khut hallaga kapada Japanese lanmi ani hum hale sum kamnarambadagi yaroi khanduna Jang Han na Deokhye du chanaba hairami umang adu heglan thokpada samudra khongban adu tarabani aduna hi lakpa udri phawba lolaga layu hairami Deokhye na ma matomda chatpangamloi harakpada Jang Han na ai makhoi asiga lamba tawduna ngaihak chontha handaba yararoi oiningba ma oisanu nang hek chatkibadagi maningda hanna yenglakpadi yade asi haraga Deokhye bu nuksina konbiraga minute 10 gi manungda ai soidana yaurakani aduga aina nangbu soidana ngaksengani hairami asumna Deokhye du chatkre Jang Han ga Japanese lanmi sing aduga khut thokna hore Jang Han du nongmaina panduna sokle manungdagi nongmai kapa lepkhibadula Japanese lanmi sing adusu nongmai kapa lepaga yum adugi manungda changlai somda su Deokhye du samudra khongbal adu yoksilai somda amuk Japanese lanmi sing aduna yum manungda
Jang Han bu thirakpada udabadagi yum adugi makhada kumpham ama leibadagi paktu hangdoklubada bom ama maina suraga thanambadu urai bom adu khudak adu da pokhairakpadagi lanmi sing adu sirame bom pokhaibagi makhol adu su asomda Deokhye su tarame Jang Han du Deokhye na lairiba mafam adu da yorokpadu ure makhoi eni kanna chenchinarakpada bogdong du hi amada tonglaga lakpadu ure Jang Han na hi adu da yenglaga chelakpada bogdong na makhunna ingit tawraga hankro haibadu urame Jang Han du chelambadu sab lepadu da Deokhye su maning hallaga yenglubada bogdonggi maningdagi counselor hana lepkhalakpadu urame Jang Han du Deokhye gi manak tamna kanna chenchilakpada counselor hana nongmaina kablakpada makhongda panbadagi taduna laikhre bogdong na chenchin ge tawbaga Japanese lami amana bogdong bu phajilame Deokhye su Jang Han gi manak changsin gi haina tawbada lami sing aduna phajinkhre counselor Han amadi lanmi kharana taduna lairiba Jang Han gi manak changsin khre Deokhye ga bogdong ga kanna lauri asumna sin asi prajenda mulai bogdong na hairai aidi matamduna nangche adum sikhre haina lei Jang Han amu moina aibu hatpagi mahut aise tamthiba lanpam kaya da thajinaba lanmi ama oina thamki matamdu dani aina Korea gi ningtam ihau ta seng na urakli basi bogdong na kaplaga aibu ngakpi yopumna makche aina maram moiraga thon bangak haina hanjin hairak lamme Jang Han asumna thigalakpadagi Princess Deokhye du Japanese nupa so Takeyuki da luhongki haibasi khanglak lamme makhoi ani luhongkibagi paw adu khabar da hapadu sumana thengnare khabar adu da haliba photo adu dadi so Takeyuki gi mamai adu su losil lamme paw adu tabada Korea gi miyamna makhoi gi lebak poi kaiba pibani haiduna sauna khibadagi mikup adu dagi tamna miyam gi wakhaldagi Princess Deokhye du mami saamkhibani hauji amuk sin asi flashback ta hangatuna ulai ulakliba mafam asina so Takeyuki gi yumdani Deokhye du wakhan nungaitana onglaga phamlingai Takeyuki du changsilaktuna karigumba khara saro law hairai adubu Deokhye du kaishu khumde Takeyuki na nang chadrabadi arang khorang mana soidana siragani haina makha amuk tarai aduga Deokhye gi manaktan changsilaga phamduna hairai ai khange nangna Japanese ta luhongba pamde haibasi adubu aigi iphamdadi nangse Japanese natraga Korean ni haina khande nangse aigi nupi ni haibasi ka khalle aina nangbu nungaina thamnaba angamba thakta honagani hojik sindu prajendam ulai Jang Han du Takeyuki gi yumda lai Takeyuki na thong he hangdorakpada Jang Han ma Korea dagi lakpa journalist ni question kita hangi haraklame maduda Takeyuki na madugi nupi adugi wa amuk hanna haina ba pamdre harakpada Jang Han na madugi nupi do nangidi nupi natra haraklame Takeyuki du amuk hanna lalganu hairaga thong adu lonsilli Jang Han na thong adu hangdoklaga namdana manungda changsilaktuna kari no koi phak phai maduda Takeyuki na kaino nangna tawribado harakpada Jang Han na amu nangna mabu kaida lotli nangna mabu thadoklaga kaida thamkhre asi harakpada Takeyuki du saurai makhoi ani chaunaduna namnarakpada Jang Han du tusinkhre sigi matung makhoi ani amu punna phaminaraga ingna wari charame Takeyuki na upu macha ama puthorai upu adu da mamangda Jang Han gi matengdagi mama gi chithi yorokpada yaukhiba opera dix su yorame photo khara su yorame Takeyuki na harai opera dix adu da yawriba music sing do mana yamna pamjaba ngaktane Jang Han amuk photo ma loktholaga yengbadu da Takeyuki na harai ai khoi ani gi chanu pini maming na soma se aduga magi maming se Korea londana Jong he kawe Deokhye ga aiga divorce tawraba matungda ma sumagi obe punsi lambi da chatkhrabane aduga nangna aina mabu thadogi haiba natra aina kaidonungda mabu thadokide mana aibu thadolaga chatkibane sigi matungda sinasi flashback da hangalai Deokhye ga magi machanupi Jong he ga leiringai radio da Japan sarenda tawre haina laukthopadu tabada Deokhye du mayumda soidana hanba phanglagani haina haraujrame asuna mathangi sinda Deokhye ga machanupi ga Korea chanaba lai mafamdu da hana Japan da leiramba sinmi sing adu su Korea chanaba sem sarami machanupi na hairai ima la loirabati baba su yumda halaklagani kamai tawba maduda Deokhye na hairai hojikti nangna baba bu kauktholo nangi mingase Ye Jin Ho ni soma se kaudre security sing aduna Deokhye gi maramda kumna yengsilaba tungda nang Princess Deokhye na tra haibada Deokhye na harau mani haina khumlai aduragi security nupa aduna nang Korea changba yararoi harakpada Deokhye na kaigino haina hangai maduda security nupa aduna nangi mingse changba yadaba miyosingi list da yaure haraklame Deokhye du pendana kaigi isagi lebakta changba yaroi doribano aibu kaigi changba yaroi doribano hanjen harakpadagi security sing aduna Deokhye bu puthokre security sing aduna laktana inmada Deokhye du tukre machinda su ai Korean haina sonba lepte tanja adura mamangda counselor oikhiba Han te sudu changlaktuna usitana hairai sanai bema
udaba kuireda hojikti prithvi se ahongba kaya laklani Korea su ahongba kaya laktuna anauba mangala ma phanglaba yai tanja adura khoisaunarba Deokhye na hogalaga hangi gala pairaga nik e maduda Japanese lami sing aduna Deokhye bu chingthoi han na usitana mu hairai aina haikiro nangdi aina Korea da amuk hana khongul tahalaroi haina asi hairaga han du chatkre Deokhye du angaubi amagum noktuna lehore hojik sina si presenda mulai bokdong amadi Jang Han du gari amada punna Deokhye na lairiba mental hospital adu tamna lai background da khonjel amana hairai Princess Deokhye na mayumda halaknaba kayara honaki adubu ma halaklabadi magi hanagi khuba madu amuk hanjelaktuna ningthau panba leibak ama oina amuk halakpa yai khanduna president ri gi government na athingba su piki hojik bokdong na hairai Princess Deokhye na magi mamagi ming yang haibadu lauraga yang Deokhye haina thonkhibani aduna mabu thibada su awaba ma oikhibani mana asumba punsi amada lairi phase kaihinu khangbra Jang Han na magi awabadi kanamtana khangloi bokdong na mung nang na sada ningamdaba phawbra Jang Han na karino hairakpada bokdong na ima leibakidama khanbada nang na adumna soinai khibado naha hojik ningamdaba phawraktara haibani Jang Han na madugin makti ai kaisu phawdeda ado nangdi kari phawe bokdong na aisu karisu khandeda haina khumlai asumna Deokhye na lairiba mental hospital adu yaurai magi asyangba mari matani haibagi proof laitragadi unaba yaroi hairakpada bokdong na mahakto Korean princess ni aduga maha sina Korea dagi lakpa journalist ni Korea dagi mafam se tana mabu unanaba laklibani yarabadi amukta unahanbiyo maduraju yaraktabaduda Jang Han na magi maithongduda oirabasu amukta yengjage hairai asumna Deokhye lairiba kaduna makoi punna lai nurse atuna hairai asukoiba matamse magi ni haibada kanasu unaba laktabane asumna kadu yorokpada Deokhye du mamai pura laithorakte haibetam laithorai magi mataw adu ubada bokdong amadi Jang Han du thamoi soklamme mathangi sinda Korea gi achawa miyo ama yawraga press meet ama khaktormi tawriba press meet adu Japan Korea ani gi marakta hen afaba mari thamnabagi matangdane paumi adu question hangba yabagi ayaba pirami adu bu Jang Han di hangbagi tanja phanglamde ani suba amu aroi boina question hangba yagani hairakpada paumi amada mu ayabdo pirami madudagi Jang Han du upai leitratuna microphone du mullaga Princess Deokhye na Korea da halakpa yadana laibadugi matangda hairamme adubu khanariba hiram aduga mari leinade haiduna mabu bodyguard kharana puthokre mathangi sinda Korea gi achauba miyoi aduga Jang Han ga unarami nupa aduna hairai kai maram gi Princess Deokhye du sida lakpa yadribano Jang Han na hairai hanagi president rina kai mama halaklabadi hanagi ningthau panba leiba adu halaktuna magi khuba mado munchiba yai haiduna ningthau sagai gi mi amata mana Korea da halakpa pamkhide nupa aduna nangi apamado kaino harakpada Prince Deokhye du Korea da halakpa pami harami adubu nupa aduna Princess Deokhye du masak khangbiramde mathangi sinda Jang Han na Princess Deokhye du Korea da mu hanba yabagi se adu puduna laktuna mahakna bokdong do ulame madu ubada bokdong do aduki matik harautuna magi yuyon pham adu da lakpa miyosing adu bunga sidi free da loina thaklo hairaklame aduga Jang Han makhoi ani nuksina lengonarame mathangi sinda Jang Han du Deokhye na leiba mafam do laktuna unarame Jang Han na sanaibema ai Jang Han ne ai bu khangdrabaro hairai magi wadu tabada mamangda makhoi ani na Japan thadoklaga Korea channaba hona kiba numit aduda Jang Han hairakhiba waido Deokhye na hairai minute tara khaktagi matam piyu aina nangbu soidana thirakani Jang Han na mu mamanglomda asum chatlo maningda hanna yenglakanu aina sana ibema bu soidana thirakani aina wasaklibasini Deokhye du phamlam dagi fuk hogalaktuna Jang Han da akhoi matam leitre chanaba tausi hairai madura Jang Han na chaladabani akhoi yumda halladabani sana ibema hairai Deokhye na mu minute tara de henkhre kaigino nangna asuk kuidiba aina nangbu kayam kuina ngai haiba nang khangbra Jang Han na amu aibu ngakpiyu sana ibema aina nangbu ngak shenba ngamkhidre hairaklame asumna makhoi ani Korea da lai airport ta ahal oirabi nupi mayam amasung ngaiduna leiramne Deokhye bu hek ubada sana ibema haiduna nupi mayam ado Deokhye da khurume mayam adu gi marakta sum changselakpada Bok Sun du leptuna leibadu Deokhye na urame Bok Sun du kaplaga sana ibema nang hojikti aikhoi gi leibak sida halakleko Deokhye na nuksina Bok Sun gi mamaida nanbirame mathangi sinda Deokhye du hana makhoina leiramba makhogi konung aduda Jang Han ga loinana laklame Deokhye du mafam du changjangduna yenglaga mana piklingai chen chongduna sana khibasing adu mamita urai magi wakhalda mamana mabu kolaga nuksina Deokhye haina kaubadu tarai mamangdadi magi mamana mabu nongmata Deokhye haina kaukhidabane Jang Han sanai bema haina kaurakpa aduda Deokhye du wakhal lai asumna makhoi ani phaminaraga wari linabadu ulaga film asi matang swaida loishalle